आकाशवाणी इम्फाल नयनी देवी ने पाव पाजरी अहानबद मरुओइबा पाव मुख्यमंत्री नोंथोंबम बिरेना हाइख्रे नेशनल हाईवे सिंगा अरानबा थोंग चतबा सिंग थिंगनबा महाके सरकारना मतिक चाबा थबक लौखटले मणिपुरदा कोविड-19 ना नाबगी चांग सिंथानिंगाई ओइना फगलकले नाबा फबगी चांग चादा मरफुद्रानी पंदस भिक अहम यौरे लघु सिंगु मंत्री नरेंद्र सिंह तोमारना हाइरी प्रधानमंत्री नरेंद्र मोदी की लिचिंग मखादा सरकारना लेबाक असिगी खुंगंग लाइरबा अमसुंग लौमी सिंगी याइफनबगीदमक लेप लेतना होटनरी अमसुंग लेबाक असिगी ओइना कोविड-19 दगी नाबा फबगी चांग चादा मरफुद्रा 3.3 यौरे लेबाक असिना मालेमगी लाइचत ओइरिबा कोविड-19 की मायोक्ता पुन्ना मतवलन लानथेंगनरी लमदम सिगी मियामना सखंगनरबा मियोय कयाना सु लानफम मसिदा माय पाकनबगी दमक आकाशवाणी इम्फाल की ई पावगी खुथांगदा मिपुंग खुदिंगमकना अराइबा थवंग अहुम फेस मास्क उपा अमगा फुट तारुक लापनाना लेनबा माय मिट अमदी खुजातोइना हामदोक्तुना तरुतनाना थमनबा अपील तौरी मणिपुरी फिल्म लीला अमदी ड्रामा की अइबा रंजित निंगथौजाना कोविड-19 दगी ngakthoknaba miyamda appeal तौरदुना हाय इरे पाक मियाम बुरंजित निंगथौजाना खुरुमजरी कोविड-19 लाइचत असिगी ngakthoknaba ख्वाइदगी फरबा पाम्बैदी सेक्शन बहाइबा असिन ओइरी लेंगाकना लाइचत असि थिंगनबा होटनरिबा असिगी मथक्ता अइखोइ पुम्नमकनसु वाखल तामिन्नदुना लाइचत असिदगी ngakthoknaba तंगाइ फद्रबा चतना कांगलोन अहुम असि ngakना चटमिन्नरसि युमदगी मपान हेक थोलकपगा फेस मास्क सोइदना उपसि सापोन नत्रगे हैंड वॉश सिजनदुना खुद सा सेंगना हामदोक्सि मी अमगा मरक्ता तंगाइ फदना फुट तरुकी सोशल डिस्टेंसिंग थमसि सेक्शन बहाइबो वाफम असिना अहाक इशा खक्त नतना हिंगिन्नरिबा नुंसिरबा इमुंग मनुंग अमदी मियाम बुलाइचत असिदगी कन्बा ngamgadoribani मयाम पुनमकपो अमुक्का हन्न खुरमजरी हौजिक मपुंग ओइबा पाव मुख्यमंत्री नोंथोंबम बिरेन सिंहना हाइख्रे नेशनल हाईवे सिंगदा अरानबा थोंग चतबा सिंग थिंगनबा महाके सरकारना मतिक चाबा थबक लौखटले राज्य विधानसभा नगारांग कॉलिंग अटेंशन मोशन अमगी पाउखुमदा मुख्यमंत्री ना हाई नेशनल हाईवे सिंगदा ngahak लेतना आइन यादब मौंगदा सेन खाइबा अमदी अयत अपन थोअलिबा कया असि कोकहनबा नेशनल हाईवे सिंगदा चटलिबा तंगाइ फदा पोपोलम सिंग पुबा गाड़ी सिंग असोय अंगाम थोकहनदनबा अमसुंग मखोइबु ngak सेनबगीदमा किलोमीटर 5 दगिना तारा खुदिंगी मोबाइल टीम पुलिस टीम थमलगनी मसीगिदमक अवाटपा गाड़ी सिंग लेनबा सरकारना थौरांग तौरे मोबाइल टीम असिदा अहेनबा सिक्योरिटी की कांगबु मथौ तौहंदुना हाईवे सिंगदा चेलिबा गाड़ी सिंग कुपसेन सेना हनगनी महाकना हाई खुदोंग थिबा थोपा याय हैना खनबा मफम सिंगदा कमांडो की टीम सिंग मथौ तौहंदुना थमगनी मसीगी मथक्ता हाईवे सिंग असिदा करी पामदबा थौदोक थोकलिबगे हाइबदु येंगसिनबगीदमक एडीजी अमा मथौ तौहंदुना थमले उप मुख्यमंत्री युमनाम जॉय कुमारना हाइरी हौखिबा चही मरी असिदा हिरम खुदिंगमक्ता राज्य असि मांगलोमदा चंगसिनबा उरे मणिपुर विधानसभा नगारांग राज्य की 2019-20 की बजेट पुथोकलादुना श्री जॉय कुमारना हाई कोविड-19 लाइचत थेंगनबा अमदी वारबा मतम असिगी मनुंगदा सेल थुम अमदी पब्लिक फाइनेंस की मैनेजमेंट तौरिबा असिना मियामना लेंगाक असिदा लेरिबा थाजबा अदु अमुक हन्ना नौहोंगना उतली महाकना हाई राज्य असिदा लाइचत असिना सेल थुंगी फिबमदा चाउना चैथेंग पीरबसु सरकार असिना कर्मचारी सिंगदा तोलो पेंशन अमदी तौदबा याद्रबा थबक थौरम कयागी मतंगदा मतिक चाबा रिसोर्सिंग फंगहनबा होनखी अमसुंग कोविड-19 लाइचत थेंगनबदा तंगाइ फदबा चादिंग कयादसु सरकार असिना ngamnaba होनदुना लाखी महाकना हाई सरकार असिना लौखटखिबा खोंथांग कयादा माइपाकपसिंग अदु येंगलगा तोंगान फोरम सिंगना सरकार असिबु निंगथिना मसक खंगले मखाताना मियामगी याइफनबा अमसुंग चौखत थौरांगी थबक कयादा चोकथबा लेतनो होनखिगनी हाइनसु महाकना मखाताना फोंदोखी मणिपुरदा कोविड-19 ना नाबगी चांग सिंथानिंगाई ओने फगलकपदगी नाबा फरकपगी चांग जादा 39.3 यौरे कोविड-19 कमन कंट्रोल रूम नांग असि नुमिदांग वारम थोकिबा चेरोल अमदा हाई
ꯍꯧꯈꯤꯕ ꯄꯨꯡ 24ꯗ ꯀꯣꯚꯤꯗꯀꯤ ꯑꯅꯧꯕ ꯀꯦꯁ 13 ꯊꯦꯡꯅꯕꯒ ꯂꯣꯏꯅꯅ ꯑꯄꯨꯟꯕ ꯄꯣꯖꯤꯇꯤꯚ ꯀꯦꯁꯀꯤ ꯃꯁꯤꯡ 17,910 ꯁꯨꯔꯦ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀꯣꯚꯤꯗ-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯁꯤꯈꯤꯕꯒꯤ ꯄꯥꯎ ꯂꯩꯇꯦ꯫ ꯍꯧꯈꯤꯕ ꯄꯨꯡ 24ꯗ ꯀꯣꯚꯤꯗꯀꯤ ꯑꯅꯥꯕ 13 ꯅꯥꯕ ꯐꯗꯨꯅ ꯗꯤꯁꯆꯥꯔꯖ ꯇꯧꯈꯤꯕꯒ ꯂꯣꯏꯅꯅ ꯅꯥꯕ ꯐꯈꯤꯕ ꯃꯤꯒꯤ ꯃꯁꯤꯡ 19,935 ꯁꯨꯔꯦ꯫ ꯔꯥꯖ꯭ꯌ ꯑꯁꯤꯗ ꯍꯧꯖꯤꯛ ꯑꯦꯛꯇꯤꯚ ꯀꯦꯁ 118 ꯂꯩꯔꯤ꯫ ꯇꯥꯕꯤꯔꯤꯕ ꯄꯥꯎ ꯑꯁꯤ ꯑꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯗꯒꯤꯅꯤ꯫ ꯂꯧꯎ ꯁꯤꯡꯎ ꯃꯟꯇ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯁꯤꯡ ꯇꯣꯃꯔꯅ ꯍꯥꯏꯔꯤ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯂꯤꯆꯤꯡ ꯃꯈꯥꯗ ꯁꯔꯀꯥꯔꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯈꯨꯡꯒꯪ ꯂꯥꯏꯔꯕ ꯑꯃꯁꯨꯡ ꯂꯧꯃꯤꯁꯤꯡꯒꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛ ꯂꯦꯞꯄ ꯂꯩꯇꯅ ꯍꯣꯠꯅꯔꯤ꯫ ꯔꯥꯖ꯭य ꯁꯚꯥꯗ ꯉꯔꯥꯡ ꯔꯥꯁꯇ꯭ꯔꯄꯇꯤꯒꯤ ꯚꯥꯁꯟꯒꯤ ꯃꯣꯁꯟ ꯑꯣꯐ ꯊꯦꯡꯛꯁ ꯈꯟꯅꯕꯒꯤ ꯄꯥꯎꯈꯨꯝꯗ ꯁꯔꯨꯛ ꯌꯥꯔꯗꯨꯅ ꯁ꯭ꯔꯤ ꯇꯣꯃꯔꯅ ꯍꯥꯏ ꯐꯥꯔꯝ ꯂꯣꯒꯤ ꯃꯇꯥꯡꯗ ꯃꯤꯑꯣꯏ ꯈꯔꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯂꯧꯃꯤꯁꯤꯡꯕꯨ ꯂꯥꯟꯅ ꯎꯍꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯐꯥꯔꯝ ꯂꯣꯒꯤ ꯃꯇꯥꯡꯗ ꯂꯧꯃꯤꯒꯤ ꯌꯨꯅꯤꯌꯟꯁꯤꯡꯒ ꯀꯌꯥꯔꯛ ꯍꯟꯅ ꯋꯥꯔꯤ ꯁꯥꯅꯔꯦ ꯑꯗꯨꯕꯨ ꯂꯧꯃꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯥꯏꯟ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯆꯞ ꯆꯥꯕ ꯐꯤꯔꯦꯞ ꯑꯃ ꯈꯪꯍꯜꯂꯛꯇꯕꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯈꯥꯏ ꯇꯥꯕ ꯉꯝꯗꯅ ꯂꯩꯔꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯧꯃꯤꯁꯤꯡꯒꯤ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯐꯒꯠꯍꯟꯅꯕꯒꯤꯗꯃꯛ ꯁꯔꯀꯥꯔꯅ ꯂꯨꯄꯥ ꯀꯣꯇꯤ ꯂꯥꯈ ꯑꯃꯒꯤ ꯁꯦꯟꯐꯝ ꯀꯥꯏꯊꯣꯛꯂꯦ꯫ ꯂꯧꯃꯤꯒꯤ ꯌꯨꯅꯤꯌꯟꯁꯤꯡꯅ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯉꯁꯤ ꯆꯀꯥ ꯖꯥꯝꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯒꯅꯤ ꯍꯥꯏꯕ ꯑꯗꯨꯒꯤ ꯌꯦꯡꯂꯒ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯊꯧꯔꯥꯡ ꯄꯥꯛ ꯁꯟꯅ ꯂꯧꯈꯠꯂꯦ꯫ ꯂꯩꯕꯥꯛꯀꯤ ꯀꯣꯅꯨꯡꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯅꯤꯡꯊꯤꯅ ꯊꯝꯂꯦ ꯑꯃꯁꯨꯡ ꯃꯐꯝ ꯀꯌꯥꯗ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯊꯣꯛꯍꯟꯗꯅꯕꯒꯤꯗꯃꯛ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯀꯟꯕ ꯉꯥꯛꯁꯦꯜꯒꯤ ꯊꯧꯔꯥꯡ ꯂꯧꯈꯠꯂꯦ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯍꯧꯈꯤꯕ ꯄꯨꯡ 24ꯗ ꯀꯣꯚꯤꯗꯀꯤ ꯑꯅꯥꯕ 15,000 ꯍꯦꯟꯅ ꯅꯥꯕ ꯐꯈꯤꯕꯒ ꯂꯣꯏꯅꯅ ꯂꯥꯏꯅꯥ ꯑꯁꯤꯗꯒꯤ ꯅꯥꯕ ꯐꯔꯛꯄꯒꯤ ꯆꯥꯡ 38.13% ꯌꯧꯔꯦ꯫ ꯍꯧꯈꯤꯕ ꯄꯨꯡ 24ꯗ ꯃꯤꯑꯣꯏ 15,000 ꯍꯦꯟꯅ ꯀꯣꯚꯤꯗ-19ꯗꯒꯤ ꯅꯥꯕ ꯐꯈꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯤꯑꯣꯏ 52,30,933ꯗ ꯀꯣꯚꯤꯗ-19ꯒꯤ ꯚꯦꯛꯁꯤꯟ ꯀꯥꯞꯈ꯭ꯔꯦ꯫ ꯀꯦꯟꯗ꯭ꯔꯒꯤ ꯍꯛꯁꯦꯜ ꯃꯟꯇ꯭ꯔꯥꯂꯌꯅ ꯍꯥꯏ ꯍꯧꯈꯤꯕ ꯄꯨꯡ 24ꯗ ꯃꯤꯑꯣꯏ 3,38,018ꯗ ꯀꯣꯚꯤꯗ-19ꯒꯤ ꯚꯦꯛꯁꯤꯟ ꯀꯥꯞꯈꯤ꯫ ꯀꯦꯟꯗ꯭ꯔꯒꯤ ꯁꯦꯜ ꯊꯨꯝ ꯃꯟꯇ꯭ꯔꯤ ꯅꯤꯔꯃꯂꯥ ꯁꯤꯇꯥꯔꯥꯃꯟ ꯒꯨꯋꯥꯍꯥꯇꯤꯗ ꯉꯁꯤ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯆꯥ ꯕꯒꯤꯆꯥ ꯙꯟ ꯄꯨꯔꯁꯀꯥꯔ ꯃꯦꯂꯥꯒꯤ 3ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯊꯧꯔꯝꯗ ꯁꯔꯨꯛ ꯌꯥꯒꯅꯤ꯫ ꯊꯧꯔꯝ ꯑꯁꯤꯗ ꯁ꯭ꯔꯤꯃꯇꯤ ꯁꯤꯇꯥꯔꯥꯃꯟ ꯑꯊꯣꯏꯕ ꯑꯇꯤꯊꯤ ꯑꯣꯏꯒꯅꯤ꯫ ꯆꯥ ꯕꯒꯤꯆꯥ ꯙꯟ ꯄꯨꯔꯁꯀꯥꯔꯒꯤ ꯃꯈꯥꯗ ꯆꯥ ꯕꯥꯒꯥꯟꯗ ꯂꯩꯕ ꯃꯤꯑꯣꯏ 8,50,000 ꯂꯨꯄꯥ 3,000 ꯑꯣꯏꯅ ꯑꯁꯥꯝ ꯁꯔꯀꯥꯔꯅ ꯁꯦꯜꯒꯤ ꯇꯦꯡꯕꯥꯡ ꯄꯤꯒꯗꯧꯔꯤ꯫ ꯊꯧꯔꯝ ꯑꯁꯤꯗ ꯑꯁꯥꯝꯒꯤ ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤ ꯁꯔꯕꯥꯅꯟꯗ ꯁꯣꯅꯣꯋꯥꯜ ꯑꯃꯁꯨꯡ ꯁꯦꯜ ꯊꯨꯝ ꯃꯟꯇ꯭ꯔꯤ ꯍꯤꯃꯟꯇ ꯕꯤꯁ꯭ꯋ ꯁꯔꯃ ꯁꯔꯨꯛ ꯌꯥꯒꯅꯤ꯫ ꯔꯥꯖ꯭ꯌ ꯁꯔꯀꯥꯔꯅ ꯁ꯭ꯀꯤꯝ ꯑꯁꯤ 2018-19ꯗ ꯍꯧꯗꯣꯛꯈꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯆꯥ ꯕꯥꯒꯥꯟꯗ ꯊꯕꯛ ꯁꯨꯔꯤꯕ ꯃꯤꯑꯣꯏ ꯀꯌꯥ ꯕꯦꯡꯛꯇ ꯂꯨꯄꯥ 5,000 ꯑꯦꯀꯥꯎꯟꯠ ꯍꯥꯡꯗꯣꯛꯇꯨꯅ ꯊꯝꯕ ꯉꯝꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯁꯨ ꯑꯁꯥꯝ ꯁꯔꯀꯥꯔꯅ ꯃꯈꯥ ꯇꯥꯅ ꯕꯦꯡꯛ ꯑꯦꯀꯥꯎꯟꯠ ꯍꯥꯡꯗꯣꯛꯅꯕꯒꯤ ꯊꯧꯔꯥꯡ ꯂꯧꯈꯠꯂꯤ꯫ ꯅꯣꯡꯆꯨꯞ ꯕꯦꯡꯒꯣꯜꯗ ꯉꯁꯤ ꯄꯥꯡꯊꯣꯛꯀꯗꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯧꯔꯝ ꯀꯌꯥꯗ ꯕꯤꯖꯦꯄꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯖꯦ.ꯄꯤ. ꯅꯗ꯭ꯗꯥ ꯁꯔꯨꯛ ꯌꯥꯒꯅꯤ꯫ ꯊꯧꯔꯝꯁꯤꯡ ꯑꯁꯤ ꯌꯥꯎꯅꯕꯒꯤꯗꯃꯛ ꯁ꯭ꯔꯤ ꯅꯗ꯭ꯗꯥ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯀꯣꯜꯀꯥꯇꯥꯗ ꯊꯨꯡꯈ꯭ꯔꯦ꯫ ꯃꯟꯗꯥ ꯖꯤꯂꯥꯒꯤ ꯁꯥꯍꯄꯨꯔ ꯈꯨꯡꯒꯪꯗ ꯂꯧꯃꯤ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯄꯥꯡꯊꯣꯛꯀꯗꯕ ꯊꯧꯔꯝꯗ ꯁ꯭ꯔꯤ ꯅꯗ꯭ꯗꯥ ꯁꯔꯨꯛ ꯌꯥꯒꯅꯤ ꯑꯃꯁꯨꯡ ꯇꯨꯡꯗ ꯁꯦꯟꯇ꯭ꯔꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯐꯣꯔ ꯁꯕ-ꯇ꯭ꯔꯣꯄꯤꯀꯦꯜ ꯍꯣꯔꯇꯤꯀꯜꯆꯔꯗ ꯆꯠꯀꯅꯤ꯫ ꯅꯗꯤꯌꯥ ꯖꯤꯂꯥꯒꯤ ꯅꯕꯇꯤꯞꯇ ꯄꯥꯡꯊꯣꯛꯀꯗꯕ ꯕꯤꯖꯦꯄꯤ ꯄꯔꯤꯕꯔꯇꯟ ꯖꯇ꯭ꯔꯥ ꯍꯧꯗꯣꯛꯀꯅꯤ ꯑꯃꯁꯨꯡ ꯔꯣꯗ ꯁꯣ ꯀꯌꯥꯗ ꯁꯔꯨꯛ ꯌꯥꯒꯅꯤ꯫ ꯉꯥꯛꯁꯦꯜ ꯃꯟꯇ꯭ꯔꯤ ꯔꯥꯖꯅꯥꯊ ꯁꯤꯡꯅ ꯍꯥꯏꯔꯤ ꯀꯦꯟꯗ꯭ꯔ ꯁꯔꯀꯥꯔꯒꯤ ꯁ꯭ꯇꯥꯔꯠ ꯑꯞ ꯏꯟꯗꯤꯌꯥꯒꯤ ꯊꯧꯔꯥꯡꯅ ꯁ꯭ꯇꯥꯔꯠ ꯑꯞ 92,000ꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏ 3,70,000 ꯊꯕꯛ ꯄꯤꯔꯤ꯫ ꯕꯦꯡꯒꯂꯨꯔꯨꯗ ꯉꯔꯥꯡ ꯑꯦꯔꯣ ꯏꯟꯗꯤꯌꯥ ꯁꯣ ꯌꯥꯎꯕ ꯂꯥꯛꯄꯗ ꯁ꯭ꯇꯥꯔꯠ ꯑꯞ ꯃꯟꯊꯟ ꯁꯦꯃꯤꯅꯥꯔ ꯑꯃꯗ ꯋꯥ ꯉꯥꯡꯕꯗ ꯃꯟꯇ꯭ꯔꯤꯅ ꯍꯥꯏ ꯑꯥꯏꯗꯦꯛꯁ ꯁ꯭ꯀꯤꯝꯒꯤ ꯃꯈꯥꯗ ꯁ꯭ꯇꯥꯔꯠ ꯑꯞ ꯑꯃꯁꯨꯡ ꯏꯅꯣꯚꯦꯇꯔ 1,200 ꯍꯦꯟꯕꯗ ꯃꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯡ ꯑꯗꯨ ꯐꯣꯡꯗꯣꯛꯇꯨꯅ ꯁꯦꯜ ꯇꯥꯟꯖꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯍꯜꯂꯦ꯫ ꯂꯣꯏꯁꯤꯜꯂꯛꯄꯗ ꯀꯣꯚꯤꯗ-19ꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯐꯦꯁ ꯃꯥꯛꯁ ꯎꯞꯄ, ꯐꯨꯠ 6 ꯂꯥꯞꯅꯅ ꯂꯩꯕ, ꯈꯨꯠꯁꯥ ꯑꯃꯗꯤ ꯃꯥꯏꯃꯤꯠ ꯇꯔꯨ ꯇꯅꯥꯟꯅ ꯊꯝꯕ ꯍꯥꯏꯕ ꯑꯆꯝꯕ ꯊꯧꯑꯣꯡ 3 ꯑꯁꯤ ꯉꯥꯛꯅ ꯆꯠꯄꯤꯅꯕ ꯑꯃꯨꯛ ꯍꯟꯅ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯍꯥꯏꯈ꯭ꯔꯦ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯑꯔꯥꯟꯕ ꯊꯧꯑꯣꯡ ꯆꯠꯊꯕꯁꯤꯡ ꯊꯤꯡꯅꯕ ꯃꯍꯥꯛꯀꯤ ꯁꯔꯀꯥꯔꯅ ꯃꯇꯤꯛ ꯆꯥꯕ ꯊꯕꯛ ꯂꯧꯈꯠꯂꯦ꯫ ꯃꯅꯤꯄꯨꯔꯗ ꯀꯣꯚꯤꯗ-19ꯅ ꯅꯥꯕꯒꯤ ꯆꯥꯡ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯅ ꯐꯒꯠꯂꯛꯂꯦ꯫ ꯅꯥꯕ ꯐꯕꯒꯤ ꯆꯥꯡ 39.33% ꯌꯧꯔꯦ꯫ ꯂꯧꯎ ꯁꯤꯡꯎ ꯃꯟꯇ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯁꯤꯡ ꯇꯣꯃꯔꯅ ꯍꯥꯏꯔꯤ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯂꯤꯆꯤꯡ ꯃꯈꯥꯗ ꯁꯔꯀꯥꯔꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯈꯨꯡꯒꯪ ꯂꯥꯏꯔꯕ ꯑꯃꯁꯨꯡ ꯂꯧꯃꯤꯁꯤꯡꯒꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛ ꯂꯦꯞꯄ ꯂꯩꯇꯅ ꯍꯣꯠꯅꯔꯤ ꯑꯃꯁꯨꯡ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯣꯏꯅ ꯀꯣꯚꯤꯗ-19ꯗꯒꯤ ꯅꯥꯕ ꯐꯕꯒꯤ ꯆꯥꯡ 68.13% ꯌꯧꯔꯦ꯫ ꯄꯥꯎ ꯂꯣꯏꯖꯔꯦ꯫